Khorjegi tabunungna mayambu ahan makat taramna okchari ngasi khorjegi tabunungna atenba samlappa movie gi explanation ama pudun lakchari ngasi mayam gi damakta pudun lakchari ba movie asidi miyamna thoidok hendokna pamnariba stylish star Allu Arjun gi handakta December gi tarik 13 soklishingani kunga mathoida release tawkiba movie Pushpa The Rise Part-1 movie asidi movie asigi writer amadi direction piribna Sukumarni movie asigi main protagonist oina saktam langlibana miyamgi stylish star Allu Arjun amadi heroine gi saktam da ngasigi film gi taibang sta kwaidagi hena machin tumna faruk libi Rashmika Mandanna ni movie asigi music tawbana Devi Sri Prasad mayam telabasitena movie asi tabiu haina ahan bada mayam da nuruk chari ayang ne explanation tawja matamda soi khilan ke ba asoi ran amadi award pe yarak pada ngakpiyo haibo afum asisu ahan bada mayam punamak famda thamjari movie asida umang da changduna u yanba adugumba daily wage laborer coolie haraga su khangnaba adugumba kangbu ama leirami hairiba asigumba maram asida Pushpa Raj hairiba Allu Arjun asisu u yanba yawba adugumba misak amani hairiba u yanba asi illegal oiba mani aduga u asi asuki matik tangba adugumba makhalgi u amasuni red sandar hairiba u asini hairiba u asi Andhra Pradesh ki Chittoor district ki Seshachalam Hills ta hauba adugumba u makhal amani nongma makhoina u yanuna leiringe matamda mafam adugi DSP oiba Govindappa na makhoi kangbuna red chathaduna makhoina u yaliba mafam aduda chatharak-lami hairiba pawasi Pushpa gi kangbuna uraduna huisen khongduna mayamna tahalami marudagi u yalamba makhoi kaya adu mafam arudagi kaiduna chenarami maruda Pushpa na makhoi mayamu khamlami aduga Pushpa Raj na tonganba kok ama puthokduna mafam aduda u sing adu makhogi kangbu sing di u adu pharamdi Pushpa gi mafam aduda DSP adu changi adubu ningaiduna mayamati magi mathau tawduna le Pushpa na mahaki singjang adu fengduna adumak leirami makhoi ani wa khara kanna ngangnarakpa DSP aduna Pushpa ra nongmaina nammi adubu Pushpa gi mi singna loinamak ikoi koidun leiki masidagi constable amana DSP ruda haiduna DSP du mafam arudagi chatki Pushpa gi u sing kalami mahak movie asida makhoina u sing adu mathakta yankhatuna thambasu mayamna ubigani isai mayam yam yengnari badu ahan movie asigi isai oina miyam uba phangbiragani movie asida asumna asum mahakna kanduna Pushpa gi kangbu sing u sing adu phahandana tawram mathang sinnamada makhoina u sing adu holinge matamda khangaudana mafam adu maktada DSP adu laklami makhoi mayamda surrender tawnaba DSP aduna maya paidon lauklami adu Pushpan lepkhalaga nung oina thajalami police sing aduda DSP aduna nongmai kapthorei marudagi mayam kaidana mafam adagi sene maragasida Pushpa na u hakhatliba gari adu thogduna kanna yang thogduna satki police sing aduna su tanarami adubu khara chatlaga amuk Pushpa khong laklami DSP adu sana sauna gari dagi kumtharaklami Pushpa na potu phangdabani satlasi station da oina haiduna mahak masana oina gypsy masak da kakhali police station da police mayam aduna angam bithadana Pushpa phudarami adu Pushpa wa am phawba haide karimta khumlamde karimta haidoklamde mahak phubada police sing adu oina warami songai haidokidi asuna Pushpa thadoklammi hotel amada uodogi mapu oigadoriba Jollyga Pushpa ka wari sanarami Pushpa na pige nakoigi do haidana mapam amada puraklami aduga benadagi tholaklaga Pushpa na guha amada yengi hairiba guha manba adugumba pukri aduda Pushpa mahakna songthauraga guha aduda tata adu thongjalamlaga lotpa oiramki asumna yamna haina singna lotuna Jolly da u sinaki marudagi Jolly na u adugi paisa pirami Pushpa amadi mahaki marupta masidagi Pushpa na ben ahanba ma mahaki lerami amadi mayumda thawgaraklami mamana pakhatna hangbagi mami movie sida miyamna ubigani mathangi sinda Konda Reddy hairiba u adugi khwai makok oiriba adugi yumda Pushpa direct laklami aduga Konda Reddy ga wari koina sanaki Pushpa ga maduda plan kaya ama Pushpa na hairami kamaina laina u sing adu puthok pusin station lalaga chatkani haiba du yam munna hairami Pushpa na Konda Reddy da masidagi Konda Reddy na thajaraduna Pushpa Raj ta thabak asi sinaki
स्टेशन पुष्पा गाड़ी थौदुन लाक्लमी मरुदगी यामना सेक्शन ट्रक अदुदा हापखिबना खंगबा ngamlamde asumna पुष्पा लाइना उसिंग अदु ट्रक मनुंगदा हापतुना लांथोक लांजिन पुलिस स्टेशन अदुदगी तौखी याम लाइना पुलिस स्टेशन नाथोकलमी मतंगी सिंदा मूवी असिगी हेरोइनी ओरिबा राश्मिका मनन्ना मियामना उबिरगनी पुष्पा रश्मिका मूवी असिगिना श्रीवालीदा ngaujarami sonana u kaya adu laina nathokutuna asuki matik sendong konda reddy fanglami movie sida isai ama leira matung DSP Govindappa na gari amadagi u sing adu pharami masidagi hairiba driver sing aduna hydropodagi leifam lotfam hydroklami hairiba paw adu konda reddy na paw piraklami Pushpa da hairiba du nahak kallu haiduna haraklami phone torokladuna marudagi Pushpa na wakhalama puthokutuna hairiba u pairaga thamliba mayam adu nakan cheriba turel adda oina loina thadaraduna tawthalanki policing aduna yorokringaida makhoi masel angambi thadana u sing adu turel da loina mak langtharami makhoi ani na dam nomda makhoi mi ani na dam nomda chenduna kanna makhoi ani cheli dam adu yongnaba mafam aruda police yokselaptuna red chatharami nupani aduna dam adu thingduna hairiba u kaya adu dam aruda palhalami asumna u sing adu पुलिस की मकुत्ता पुष्पा न ताहन खिदे DSP दु उपाय लेखिदे अचौबा मीटिंग अमदा कोंदा रेड्डी ना पुष्पा बु कौरमी हारे मीटिंग अदु अचौ सांग VIP क्या न यावबा मफम अमदनी मूवी असिगी सै अमसु मयाम उबिगनी मथंगे सिंदा पुष्पा अमदि श्रीवाली हाइना सिंगनबगी लोहोंगबगी अमा तौरमी नाकंदगी पुष्पा की ममागी नुपागी मना नुपादना वखल wakai kya ngangsilakna wakhal charangna kya thoallammi Pushpa da marudagi Pushpa asawa phathaba ngamdaduna phuramme maksam paiduna singne maruda inbada Pushpa na Pushpa gi mama adu yeshanduna makhara tasillammi Pushpa gi mama gyan mangki madawaruda pangkhatuna Pushpa na mama bu konur kapcharami aduga hospital purnaba lauklammi mamang thakki movie asida mayamda uba phangali madudi Pushpa gi mapa sikhi matamda mama amadi Pushpa yahon khidabagi mami ama masida wari kaya ama movie sigi behind the lady haibadu miyam da taklambi hospital da kaptuna Pushpa da wa hairami mama na Pushpa da masida gi ano wakal amamuk lakle Pushpa he na mahak power paiba dugumba misak amuk oidaba yade haiba wakal si lakle Srinu ko wadugumba misak asigi manakta laktuna mahaki siarasi Part-1 da 1 crore pigedabani haidana hairami Maruda Srinu na madu yarkhide Srinu gi missing na Pushpa de attack torami adubu overpower tawduna mayam adu fugai rai fight sin yam phajaba amasu movie asigi matang asida leigani masidagi hap thaki masidagi Pushpa mahak masana direct chennai tamna u adu puduna laklami wari sanaraduna mafam adugi mi aduna Konda Reddy ga wari sanau yasanna ba haiduna hairaklami phone da wari sanarami Pushpa amadi Konda Reddy masidagi Konda Reddy ga oina share tauba haiduna yanarami maruda mahaki share se 1.54 Part-1 da oinarami chapmanana Konda Reddy amadi Pushpa yanarami mathangi sinda Jolly asina Sriwali da mahaki mapa thadokke ahing ama leiminasi masi phijeti setuna lau haiduna hairamaga chatki hairiba thong asi hairiba Jolly asina mamang tatu kaya ama taukraba leikraba Sriwali numidang irujare amadi dress nana setle mahaki heavy du start tawduna mathwa yama nungaitana laklambi movie asida asengba oina Jolly gi manakta chatpa manba oina miyamda ubani adubu madumakti oikide mama amadi machin malnaw kaptuna yengdon lejahawi sonara Sriwali lakani haidana ngautharaga Jolly na leiri aduga mahaki mising thadoki laklani haidana sonda Sriwali gari khamnaga thong thilli hangdorokpada Pushpa oiramki ingai Pushpa aduga mangonda wa hairame makhoi ni koina wari sanaduna yenara matung Sriwali da thamoi sengna Pushpa bu nungsi haibasi Pushpa na khanglutlami Pushpa na chena matha da konjai wari liraga Jolly na hairamba kaya adu tamjari Sriwali masidagi Jolly gi mafam aruda Pushpa na Sriwali konduna changaga chongtharaga kaukharami movie sigi fight fajaba amasu hairiba matang asida mayamna uba fangbigani Allu Arjun gi Pushpa na Sriwali bu konduna changakpa mi khuding masida phajana phudharami asumna loinamak phudhaduna Sriwali amadi Pushpa mafam adagi tholakki yamna thina soktana Jolly lehauramki Pushpa na Sriwali bu mayum da tek takaidam thenbirami asum movie asigi isai amuk mayamna uba fangbiragani hospital da Konda Reddy manano pabu yengbang laklami yamna saurami masidagi Konda Reddy na Pushpa bu hatnaba plan tawki
asumna thabak amagi chatnaba haidana plan tawduna Pushpa bu umang amada puraklami hairiba paw adu mahaki marupna khanglammi mangonda wa haiki message ta danger haiba adugumba message lakpadu Pushpa na urammi Pushpa message yangki masidagi mahak su khangle mahak ko hatnaba tawre haibasi Konda rengdina khangogdana makok tu posak amana khomjalai masidagi Pushpa si Konda Reddy hairiba sina hatnabagi tawre makut punsilaga hingnaina phumbagi mawong asi Konda Reddy na tawba adugumba saktam adu mayamna uba phangwiragani nongmaina Konda Reddy na kap hek tawba khangogdana Konda Reddy oina Srinu gi kangpuna mafam aduda landarakki amadi Konda Reddy laimai da long na haithaki tanja adu nanthokpagi tanja ama Pushpa da phangki mafam aruda angakpa mawongda nongmai kapnabagi sin mayam ubiragani maikai anigi marakta Konda Reddy kangbu amadi Srinu makoi anigi asuna Pushpa usina sina senthораktuna mahak nanthоклami Srinu gi manawnupa Konda Reddy manawnupa adu hatke tawri tanjaru Srinu manawnupa mahak phare hairami tanjaru da gari thauduna Pushpa mafam aruda sangaklami aduga Konda Reddy manawnupa adu kanbirami mayam adu loina fugairami Pushpa na yamna fight phajaba sinama su mayam movie asida uba tanja asida phangbigani tanja adu da Srinu call tawri Pushpa na oklaga wari sanarami aduga Shibagi manawnupa adu Pushpa na katna hatoklami asumna mayam phamduna wari sari masidagi MP oriba Naidugi mamangda paisa mayam ama Pushpa na haidoklami Naiduna hangi masida Pushpa na makoina MP Naiduda tawriba trick kaya adu loina hairami makoina sel name na piba CR piba awat papunba trick tawri pumba punamak Pushpa na mayam mang aduda Naiduda haidoklami Siba hawalaga nongmai kapke tawi Pushpa da Naiduna khami Konda Reddy manawnupa gi mafam du Pushpa movie asida phamanba mayam uragani masidagi Naiduna thajaraduna hairiba sigi khudingmak appoint tawre mahakpu haiduna Pushpa bu mayam mangda laukthoroklami asuna Pushpa na hairiba ugi tawriba sigi Naidugi punamak mahakna tawki masigi matam kharagi matung Pushpa hairiba misak asi yamna influential oiba misak ama oiraklami numidangi sinamada Srinu gi nupi daksiyani Srinu mangakcham lethatlami asum tawrakpana Pushpa ngasidi afawa miyam igai khumnaba misak ama haibadu oirakle movie sigi arotpa khara haijagi marudi Pushpa amadi mahaki mama asi Pushpa mapagi mayumda thamde masigi tangdang badu movie sida utte mayam Pushpa mapagi manawnupa sukya yaramde Pushpa gi mama amadi Pushpa asi masigi oiba yamna nungeba wahan thok kaya amasu movie sida lotuna thamki miyam uthorakide matangi sinda mafam aruda SP anova ama laklami mahakna uyan ba lakpa kaya pharami lohongba numit yausilakle Pushpa amadi Sribali adubu mahaki mising phakibana Pushpa station da laklami makhoi ani wari saduna kaya ama sanarami paisa kaya su puthoklami Pushpa na pirami Govinda Pushpa bu pharami Pushpa makuta nongmai thamlaga wari tawrami Pushpa na 1 crore piduna yananaba hairami adubu yanabadi laikide numit kharani matung Sribali amadi Pushpa luhongba numini numidang amada Pushpa amadi police officer du yu thaklami hairaba numit adumaktada sonana luhongbagi Pushpa abu ngaidun leire mamanaba singna call taw haidun mamana hairami yamna pakhatna call tawi call chatpa ko laikide sonda wari kanna sanari yu thak tuna makhoi ani masidagi ngasai police officer aduna haikiba du ningsinglamlaga makhut tasillaga Pushpa na makhutta nongmai kamsanjaram matawaduda ngasai haikiba du ningsingi officer adu kapangalnabadi dress lokthokani haiduna haikiba du police officer sekhawat mahaki dress adu lokthoklami Pushpa su samanana dress lokthoklami aduga mahaki gari adu thauduna mahaki longphamda thogjalai matawaduda miyam punamak Pushpa da yengi mahaki mising senjanduna dress sesenbi sonda su station da sekhawat lakpada mahaki huina phawa khanglamde maruda sauraduna sekhawatna mahaki hui adu kaptana hatoklami Pushpa lohongbagi phamthaduna Sribali da lik adu sibi season birami sekhawat paisa mayam adu puthoktuna mai thadoklami asuna movie asi mayam loisenmen first part ase movie asi yamna full loiba adugumba movie ama oi movie asi pung aniga minute yankhai ga manga sangba asugi matik yamna sangba adugo movie ama khangni adubo haireba movie asi
hojik maki oina full explain haibadi makona sanari wari aduga makona ngangnari wari kaya si aikoina utpa yabagi aduga makhodong chaba si movie asida hojik maki oina explain tawjari bai hangnasu masi tawjade maramdi hairiba movie asi crore kaya changna mi nasu puthorakpa aduga hairiba movie asigi yamna tangba adugumba bafam sing adu matam kharadi masi miyamna explain asi hairiba chawrakpa adugumba manungi oiba review du katamak tawjabani mahak ngangnariba wahi watasi matam kharagi matungda sungsoi soidana Pushpa The Rise Part-1 hairiba movie asigi ahanba sarukta thengnariba adugumba masigi Pushpa na karigi damakta singba thabak kaya ama tawriba mahaki mamang thakta mahaki angang oringai punsida kari tawkhiba thengnarakhiba karigi damakta mahaki imung manano pasina yadaba hairiba sigumba kaya ama lotun leiriba singi Part-2 da miyamna soidana ubasu phangbigene do Part-1 asida hairiba leiriba adugumba waridi yamna samlapa waridi hairiba wari asini miyamna punumukpu mayambu khurumjari khojagi tabunungna movie asi yamna sangna lijaba yabani yamna sangna libagi adugumba tanja su leibani adubu movie asi phongda ngairiba oibana movie si yamna su sangba yamna nainaningai oiba adugumba wari oibana tentakpasi thamjabadi lijabani soi khilan khiba asoiran awat pa yawbada punamana ngakpiyu haiba masisu khojagi tabunungna miyam punamakki mafamda thamjabol rena ngasigi movie asi loishinjari